Chahi tarukta ngairibi Nupimacha ama bus ki handleman amana famnana biramlei COVID-19 na maram oiduna mi amata yumdagi mapan thoktungai sairakta mi sikpagi khudongchaba lawduna bus conductor amana Chahi tarukta ngairibi Nupimacha ama namduna famnana biramlei haidi thaudok asi Thawal district ki Hairok police station gi manung chanba mafam amada hokiba tang taruk yumjagi sa numita thokhibani haidi ngarang asi Nupimacha asina masa ngamlaktaba amadi masada ohongba lakpadagi yumgi miyoisingna singnaduna hangmada thaudok adugi wari lithorakpadagi Ngasi asi Nupimacha gi imungi misingna police ta paw pibani haidi thaudok asida senariba Nupamacha adu Imphal East district ki Lamlai police station gi manung chanba phaknung awang laikai dagi ni ma ki mami khudongbam Suranjoy singa LIS AK singa apokgi ming KS sanatomba singa kawbe haidi mang Imphal dagi ukhul chenba bus amada handleman oibani press na phangma pawda laingak na lockdown block thokhiba numitagi mahakna accused handleman oiriba bus adugi driver gi yumna ngasi phawbot lairakibani driver aduna Nupimacha adugi makura thokpani amadi yumsu thangnana leibani haidi yumsu thangnana leibana sangthok changsin asum tawbigi khudongchaba lawraga Suranjoy Nupimacha adubu bus manungda pusinduna mobile phone da natai chadaba picture sing yenghanduna mathong huktaba thawong adu satakhibani thaudok adugi matangna imungi miyoising amadi laikai na khangnarakpadagi thaudok adudu senariba Nupamacha adugi laifamda miyamna thomjilakhi haidi tungda Hairok police ki team ama laktuna Nupamacha adu fadana pukhraba matungna women police station Thawal sinaduna case ma lokhatkre amadi Nupamacha aduna conductor oiriba bus adusu women police Thawal na ngasi nungthil phagatkre haidi thaudok asigi matangna sideline Thawal gi team amasu Nupimacha adugi yumda yengsinba lakhi amadi Nupimacha asigi medical treatment na singba mathau tabasing tawba hokre haina su phongdorakli maraksida yamna maruoiba paw manamuk CBSE na lawba class 10 12 ki exam July da pangthoklagani Central Board of Secondary Education CBSE da affiliate tawba school singi oina class 10 amasun 12 board ki exam July thagi ahan masrukta pangthoklagani haina Human Resource Development Minister Ramesh Pokhriyal na phongdokhrei Laibaki mafam sinma thungna lockdown tawkhibana maram oiraga class 10 amasun 12 ki board exam matam kaktana yaithokhibane North East Delhi gi mahiroi singi oina di sai asigi hawgalakpada riot na maram oiraga yaithokhiba subject taruk ki exam athuba matamna pangthoklagani Joint Entrance Exam Main amasum National Eligibility Cum Entrance Test Undergraduate ki mangoinana North East Delhi gi board exam pangthoknaba thorang lokhatle haidi COVID-19 gi laisa laksinaba March 13 ta Union Government na lebaki mafam sinba thungna mai tampham loisang punamak thingjinkhibadagi tangai fadana University amasum school punamak ki exam yaithokpa takhi tungda amuk March 13 ta lebaki mafam sinba thungna lockdown tawra hena lakthorakhi tangkak kayarakta lockdown gi matam sangdohanduna mega 13 fawba lebak asigi mafam punamakta athingba thamli amaromda National Eligibility Cum Entrance Test NEET gi exam July 19 da pangthoklagani Joint Entrance Exam JEE gi oinadi July 18 gi 19 fawba pangthoklagani hairi maruoiba paw manamuk Nupimacha ama siraba matungda COVID-19 positive oi haiba khanglakhrei Guwahati da masa gi sai 13 surabi Nupimacha ama masa laikhidraba matung mathangi numit ki ahing da COVID-19 positive oiramba thengnare haina Assam gi Health Minister Himanta Biswa Sharma na irai numita phongdokhrei Nupimacha asi sikhibaga loinana Assam da COVID-19 siankhiba mi gi masing ani sure hokhiba April 10 da Silchar Medical College and Hospital da Assam gi kha thangba Hailakandi district gi masagi sai khumpuga manga suraba nupa ama sikrabane media da wa ngangladuna saram na haiki madudi Nupimacha adu sidringai gi mamangda COVID-19 detect tawkhiba oiramlabadi mangonda hena phaba mongi medical care piramba yai Dr. P. Baruwa Cancer Institute ki cleaner amagi masunupi oiribi Nupimacha adu institute asigi residential complex ta lairakibane haujikti complex adu containment zone amani haina authority na laukthokhrei Nupimacha adu laikhidraba matung sita me 10 fawba Guwahati city gi Dr. B. Baruwa Cancer Institute ki akaknaba service kharadi thabak tawroi hairi Minister makhatana phongdokhibada Guwahati Medical College and Hospital gi postgraduate mahiroi amasu sawolsu numit ki ahingda COVID-19 positive oiramki hauji aikhoina PG mahiroi asiga naksinakhiba miyoi khudingma screening tawbuga loinena GMCS ki premises apumba sanitize tawba tai mathangi numit kharani di aikhoina hospital asida anauba patient sing lokshiloidabani haina mahna makhataki numit kharani lepluraba matung hokhiba numit humni asida Assam da ahenba COVID-19 positive case taraganitu detect tawkhi